ngase phongkiba tongan tongan ba manipuri se phongsing amasum thokiba thawdo wathoksing dagi maroibi I pausing myamna thamjagi ahanbada naharul gi thawdang pauksi digi lokusarga yamnamak nuaitaba pawm oiri Turel de eraknabada angang ni Sire ngasi Imphal Turel de eraknabada angang ni Sire laikhidraba angang ani edudi MD Dani Saitara apopi Shrimati IBM amasum MD Habib Saimapon apopu MD Shah Zankawi oinam songbum salam dagini angani yashna laikhidabada imung manungna thingnariba awabada Chief Minister CM Biren sargyab loinana laikhidrabagi thawain ishorgi khuyada inglisingna leiba oirasano hirakli amaromda sahi nauriba angangsingna Turel amasum water body singna kumduna sanadana ba local club amasum guardian singna awareness pinabasu appeal torakli amaromdana thangjing singda lai khurumba satluraga halakpare accident thoktuna taraga mapan sokle Saraubaga mari lainana thangjing singda leiba ibudau thangjingi khubamda lai khurumba satluraga halakpagi lambida gari accident thokpadigi miyoi taraga mapan soktuna rims amasum Imphal gi tungan ba hospital singda laikanakre lebak thiba thawdo dunga sinung thilpung ahuma khairam tabada bolero maxi truck MN01 AA 2794 da ibudau thangjingi khubamda lai khurumlag halakpagi lambida thangjing singi angamba golai amada lebak thiba thawdo da thokibani thawdo da gari edu tonglakhiba state asigi tungan mafam singdagi lakpu punami yoi taraga mapan ko khut amadi thabaki sarksokhi thawdo adugi pawhek phangbaga loinana moirang kendragi MLA thongam santi nei ambulance sing thorang tawduna khudung thiba thokliba mafam adura sangsinduna asokpa sing adu lokhona bonakhi lanai miyoi kya so asokpa sing adu mating pangna balangnachi loinana soklaba miyoi sing adu moirang hospital pukhatuna first aid piraba matung makhata ba layengidama rims amasum Imphal gi tungan hospital singda refer tawkhre hainasu pausna makhata nasu phongdorakli makasa tharak poina to papaman Assam Rifles na yamlaba supari amasum suru fagathre Zopi Battalion Headquarter IGAR South ki makhada Molsam Police ki personal single loina ngasi Sandel District ki Molsam Phaisangjang Road Junction dagi yamlaba aina thingraba polam kya fagathre Assam Rifles ki pauna hairibana akhanaba pawma phanguri ki company operating base Phaisangjang gi maike digi Molsam Phaisangjang Road Junction da mobile vehicle check post hangdoktuna asat awok sing sektokhi loinana combine team aduna goa supari bag kuntraga mari puna kg lisingani ga samri amasum mirei bakna sawa win new light cigarette carton kunga mathoi gari amandigi fakat pangki Paraba polam sing adu gari ki driver amasum gari adu ko kona na makata bo ain go thabak sing lokhana ba Molsam Police Station na kusina krahari atopamana Kaithilmanbi Battalion Headquarter IGR South Imphal West District Kaithilmanbi garrison da nation sikidamak thawai ka thokraba rifleman NB Setrigi mafamda red line ceremony pangthoktun ikai kamna butkre Battalion asigi maikedi hokibasai English ngama samapan ga humfu ko humdoida Nagaland gi danasrida thawna phana thawai ka thokraba rifleman Setrigi mafamda haikalaka tamdun ikai kamna butki tharomadu da Battalion asigi rank khudimaki personal singsu yauki Assam Rifles ki Lautak Battalion na local miyam ga hana aphabamari thamnabagi pandamda ngasi Bisnupur district ki ningthaukhong village ta leiba ITI ground Bisnupur cricket association ki kusamnaraga friendly cricket match ama pangtokre match adu troops sing amasum Bisnupur cricket association ki team singi marakta sanakhi match adu the unit troop ki maikedi participant taraga mari adu Bisnupur cricket association ki maikedi na prayer kunna saryakhi Battalion asigi maikedi match adu busin lang bagidamak Bisnupur cricket association amasum ningthaukhong gi miyamna thagat phongdorakhi hairi Makasa tharak point Eastern Express tike to pamarubi I pausung meyamna thamjage Kanglup lining gi mingda BJP ne India pumbada khudongsa daba kya mayung hale Mega Sandra Bharatiya Janata Party BJP Kanglup ki lining gi mingda India pumbada khudongsa daba kya mayung hale haina Manipur Pradesh Congress Committee MPCC ki President Mega Sandra na phongdokre National Student Union of India NSUI gi yang gum dei subu mapukumon thoronga mari lainana Manipur gi Congress bawon dis thoram se pangthokpada wapam se phungdokhibani mauna makha taraduna hai NSUI si laikhidraba Prime Minister Oirambi Indira Gandhi na hodok piramani masigidam Indira Gandhi gi photo da laikatun ikai khumnari bani NSUI na mahairoi khunai asobu thaudang kya lauduna lai makhoi da laiba ngakpi wakhalun si training tawbumani NSUI gi lusing boy ramba kaya laiba ke asogo soba thawai kya pukhrabani hauzik Himachal Pradesh ki CM oiriba sisu NSUI gi hoki pamisangni
ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯩꯉꯥꯛꯁꯤꯅ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯗ ꯈꯨꯠ ꯊꯥꯔꯛꯂꯤ NCERTꯒꯤ ꯁꯤꯂꯦꯕꯁꯇ ꯃꯣꯡꯒꯣꯜ ꯑꯦꯝꯄꯤꯌꯔꯒꯤ ꯁꯔꯨꯛ ꯈꯔꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯦ ꯃꯣꯗꯤ ꯂꯩꯉꯥꯛꯁꯤꯅ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯂꯥꯏꯅꯤꯡꯒꯤ ꯃꯤꯡꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ NSUIꯅ ꯆꯠꯊꯔꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃꯁꯨ ꯂꯥꯎꯅꯔꯛꯂꯒꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯄꯤꯒꯗꯕ ꯀꯌꯥ ꯑꯃ ꯁꯤꯂꯦꯕꯁꯇꯒꯤ ꯂꯧꯊꯣꯛꯄ ꯆꯨꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ NSUI Manipur State President Kabir Ahmadnasu wafam kya thamladuna India da leiriba mai tambagi thabakta North East ki oiba puari singa sagona bu wafam amata yaubidabana India North East asi tongan thambagum hali na hona na India Manipur masaktak gi thawong amadi leiri asigumba kaya si mahairu ama oina demand topum thokpa mani ngasigi NSUI gi yankai gomdu suba mapu kumon thoramadugo mari lenana MPCC gi President Mega Chandrana lusingduna NSUI gi Piran singkhatpaga loinana nawno wasak lobu gi thoramsu pangthukeri makasa tharak poina to papomna T Ramananda Kobitagi na sathiba mihak oirakle KMWO nongthakta tin silabadi imaida tarai kawgunu Nasir Ramananda Semjin Sajinba wadi liduna yelomi furup sing nungsinadaba wangang bakanim tawi sengdokadabani AMMDC handa khangauduna T Ramananda kauba misa amana nungsi saanana leidiba furup maselgi marakta irang thoknaba karem kathainabigi mawong lepa leitana satharakliba sina takpadi Ramananda hariba misa si COVID-19 dagi hena sathiba mahik ama oirakle haiba takpani masida ngasigi lengang na athubura miyeng sangbi hobana iramda masigi yaifabu oigani haina Kangleipak Minority Welfare Organization KMWO Manipur na thadorakpa Sire Laman haidi Siolasin hai haukiba numit kharanigi mamangda maitei lainingbu usit thawoidana ngang sakhibagi wathuk leiringaida sajalbu haudong samdamnabda natana maitei pangalbu sanga sangdamnaduna ngang sakgi video viral oirakibasi laibak thibani apun basaktam kaibi yaroi tungi mirol kansi haiba panamda lairiba Kangleipak Minority Welfare Organization Manipurna Ramananda gi thawong si akan momong kanim tawi makatana sigumba thawong sa tharaktana bangasigi paliba lengasin atubda miyeng sangbiu Ramananda na so sigumba thawong makatana sa thabigano hairi masana masabu pastor ni haisu Ramananda na karigidamak furup amagi lining buhunduna nganglibano hain hangladuna masana pamba lining sakhibada lup asina ayet apan malaiti Sanabi kudimak group asina ikai kumnay dugo Ramananda pastor amo oiraga karigidamak mitay amasum mitay pangalgi lining karim naribano masigi nungi wan tokna karino haina songlakli Ramananda na ngang sakiba du miyam khang social media gi kuthangda mitay pangal haijagadabani Ramananda na sengdokpa ngamdrabasu ngasigi lengakna maapu phajinduna asiguma thawdo si tungda thoktana ba wakhal tahanba matam oire ngasigi lengak miyamna thamliba thajabasi lengakna su honabiyu Ramananda na khangadabadi isana nongkhakta tin sitlabadi imaida dumak tarakani haibasi kawridabani migi furup kanglu hunduna wangang lurabadi ai isabu miyamgi kari hairakani haiba hana khantharaga ngangbigadabani hairi miyam tinma mafamda wangang ba haibasi khwaidigi lubani Quran Bible lining ama bu hunduna ngang haibu wafam yaudi adubu Ramananda na kadaidigi kosilaga lining ama bu hullaga wangang rakdibano haibasi tasing ngakta ngamdi nasana satliba lining adu sandokna bohonabada atop lining ama bu hunduna ngangliba Ramananda hairiba misa asi lining gi mingda masagi oizaba thiba iramda masida irang thokna bohonaba misakni haina lawi asiguma thawong asi makhatana sathabiga nomadi Ramananda fatabi hiramda mateng pangsindana basulup asina apil torakli loinana iramdamgi yaifanabagi damakta lup singna lorapa thabak thoramda lup asina su support tawgani Manipur lo lei haibisi parata mibu matam yaure loinana lengana logi sairak pidana honabina basu lenga ki pungning singsilaglenia pausna sumakatarakli amaromdana Ramananda Semjin Sajinba wari lidun yelhomi furup sing nungsinadana ba wangang bakanem tawi sengdokadabani AMMDC Haukiba numit humni mariyesh the social media platform the yamna viral oiribati Ramananda kopa misa amana lining gi wapau sandopigi mingde yamna fazadaba atopa lining gi miyoi sing pallaga amadi Semjin Sajinba wari kya liduna maruoina hingminariba yellow mi furup singbu nungsinadana mawongda wangang basi All Manipur Muslim Development Committee AMMDC headquarter da demtawi loinana miyamgi mang maru oina mitay pangal community ta lale haiduna singdokadabani natrabadi AMMDC na Manipur miyam loinana legal oiba thabak lokhanaba semsab loire haina committee sigi serol aman haidi
Mamangdasu singmi singweb uwapau sandokpagi thorom kharadasu mitaigi maihawrul ge amasum lining gi oiba tairen mana ge masum mitaigi sajal akangbusu haudong sangnamnamba singba kya taurubagi watho oidingi sera asida mitai pangal bu hanthani yengba masum lan ohanba ti Ramananda khudakta Semjin Sajinba wari ama viral oirabisina mitai pangal amasum mitai bu lan fazadabu oina uhali maramaduna Ramananda wapau sandokpagi mingda atopa lining kya bu usit thawoidana tauribisi lepkadabani haitenesu pawsida makhatanasu phungdorakli Makasa tharakpoina sanalaiba pausi dige topa maruibi I pausung myamna thamjagi Manipur gi ngamkhai khangnaba Chandra Kitina sanalokta yunglamba nungmangkhre nung yunglamba mafam sakangdaba singna takthuklambagi khudam thengnarakhi Kumja English singa magasani pan gi yankhai dige English singa magasani pan ga marfu taruk fawu lamdam masaki ningthau oiduna palamba maidingu Chandra Kitina Manipur gi lamgi ngamkhai khangnanaba Kamjong district ki satri khulen gi manak nakpada laiba sanalokta Myanmar gi Nampalok anigi taina bomfamna yunglamba nungsing replica oina semnaba yengsinba satlubada nungsing adu leramdre nungsing adugi replica semlaga tungi mirol singna khangaunaba puari gi tangkak sing thijinba madi Manipur gi ngamkhai mek singna khangdoknabagi panamda Manipur Laingak Art and Culture Department gi joint director kaithelakpam dinamani amadi mutuwa museum gi director mutuwa Bahadur Anina lusingba Pomi sing yaw team amana numit nini supna mafam asida yarek tuna thibu humigi thabuk sataki thasi gi tare tegi sakhiba team aduna ahanba numita Chandra Kiti Maharashna satri khulend khilamba Hanuman gi mami hakpa nungadu gi manakta hana saki adubo hariba mafam aduna nungadu laitri haiba khunja sing khangalaki adubo Joint Director gi mekedi gi nung adubu paishin ba khunja sing yauraga department sinaduna mafam adubu ningtin semga sagat pagi matana wari sabadagi khunja sing gi mekedi gi nung adu gi mari makong adu makoina athuba matamna thidoktuna department sinagani haina thajaba pikhi loinana team aduna ngarang ayu angan madigi sanalok amasum nampalok ani gi marakta thamlama Chandra Kiti gi khungul yawba nunga loinana lamkhai gi matangna wahi kya iramba nung lepham adura sakhi Team aduna lok ani taina phamna nung lei hairiba sing masa adugi mathaki mafam yorakpada hana nung lehoba mafam adu kanagumba khrana tawkhairamba leramba thingnaki adubu team aduna sing adugi mafam kyada pung kya sang lebak tawkhaiduna nung sing adu thirabasu phangmangamdana halaki khongsat adura saruk yakhiba ke dinamani na pawmi sing hai Manipur gi puari si ahum thokna khaidokpa yai Hindu laktingai gi mamang laklaba matung amasum British na palamba gi matang sing asi tawkhaina yengmai British na laklaba matung modern history gi matam asida phangba archaeological evidence sing asi yenglaga Manipur gi park sawba si kanagumba khrana square mile satre ni hairi silali document haibe sidi semdoklaba su yai adumainama archaeological evidence haibe sidi scientific oina proof tawrabani Semjin Sajinba yabanati mafam asida lamdam sigi boundary oina lamiba nung behiang lomna khilama nung Tuibai Turel amadi Barak Turel gi marak khilama nung amadi Kohimar yunglama nung sing asi Manipur gi ningthau singna lamdam sigi pak sawba sing khangnaba yungduna thamnamani khongsada si maru ena lamdam sigi lamkhai si yamna pak sawna matamdugi Maharashna thamlambaga loinana ningthina palamba du khangana bo honabani loinana thiba phangdana lairiba Maharashtra Chandra Kiti gi khongul yawba nung amadi Manipur gi lamkhai gi matangda iba nung adusu thiduna puthokpa ngamba miyoida matik saba awamal pigen hene sumakna makhata khensu pawsida makhata na supalakli Makasa tarak poina to perform nauna mari positive oire Manipur COVID laisat ki phiba mapung fana raksinuna haukiba tha manga romasida COVID positive oiba miyoy amata thengna rudrabagi tungna numit kharani gi mamang digi hauna laisat asi positive oiba nauna amuk thengna raktuna haukiba pung kunga mari sida miyoy mari COVID positive oiba thengna re haidi COVID-19 Kamal Control Room na thadorakpa siorla sigi matungina nauna positive oiba thengna rakraba singa du Imphal East ki khurai digi masagi sei humdraga mathoi room surabi inupi ama amasum Imphal West ki 109 suba CRP battalion ki personal ohumni nauna positive oiba thengna kraba nupi edu COVID vaccine gi ani supa dose kap kraba miyoini ma hauji hauji comorbid ki laina makhalama na aduna leiba maram hospital laikana duna leiri hauki papung kunga mari asida Jenims ta laikana duna leiramba mi ani discharge tauki bago loinana hauju power state asida COVID-19 gi active case tara leiri hauki papung kunga mari asida state asida vaccine dose ama power kap ki balaiti loinana laichat asina maram moiduna mi shiki bu sulaiti India gi oinadi nauna miyoi lising manga ga sahunga yangai ge tare COVID positive oiba thingna ki ani su pau sida makhata na phungdurakli
मखा सथरक पोइना हुयेलन पाउदगे तो मरुइबी इ पाउसुम म्यामना थमजगे कुकी इंडिपेंडेंस आर्मी की सिप्त रिवार्ड लाउथुलुबगे पाखुम सु तौनरिबा कुकी यूजी अहुंगी डेजिग्नेटेड केम दगी सिजिनबा यारिबा नुमई पुनमक मुनख्रे डेजिग्नेटेड केम की आर्म्स कोर्ट नुमई हापतुना थंबा उपुसिंगम सिजिनबा याररोय खनबदगी होंदोकलमलबा नुमईसिंग Political dialogue की पांडम सही तरागा मंगारोंगी ममांग कुमजा इंग्लिश निपान अगस्त कुनगनिथुदा मणिपुर यूनियन लेंगा की म्यूट सिंगा सस्पेंशन ऑफ ऑपरेशन शूगी अयाबा थमलखिबा कुकी अंडरग्राउंड ऑर्गेनाइजेशन सिंगी मनुंग यावरिबा यूनाइटेड ट्राइबल्स लिबरेशन आर्मी उल्ला कुकी नेशनल फ्रेंड्स जोगम KNF-Z यूनाइटेड सोशलिस्ट रिवोल्यूशनरी आर्मी USRA की कदर सिंह पुनः लेमिनाबा डेजिग्नेटेड KM की कुकी इंडिपेंडेंस आर्मी KIA कुकी इंडिपेंडेंस ऑर्गेनाइजेशन KIO की कमांडर इन चीफ नि हाइबा थांखोंगम हाउकिप एलाइज डेविडसन्स एलाइज पारेंकोम से निफुन लुसिंग माकी कदर तरागा मरीना ओवर पावर तौरगा सिजनबा यारिबा नुमईसिंग मरुगा कोनन मुलगा पुखराहरी थाउदो सिंगरा नुमिदांग पुंग 3 मखाइरम तारकपदा चुचांपुर डिस्ट्रिक्ट की हेंगलेप सब डिवीजन की मनुंगसनबा सोंखौ जोलदा लेबा हॉरेब केम हायरगा खंगनाबा कुकी यूजी अहुमसिगी डेजिग्नेटेड केम अमदा थोखिबने हाइदि थाउदोसगी मतंगना फंगबा पाउना हाइबदा डेजिग्नेटेड केम असिदा तोवान तोवान सुगी एयाबा थमनरिबा कुकी यूजी ग्रुप अहुमसिगी कदर कुनगा मंगारोम लेमिनाबने हाइदि अदुगा ngarang थाउदोक थोखिबा मतमसिदा केम असिगी ओइना खुलाई पाइबा कदर अमना संतरी ड्यूटी तादुन लेखिबने हाइदि अदुबु तंजादुदा KIO की कमांडर इन चीफ नि हाइबा थोंखंगम हाउकिपने लुसिंगलगा माकी कॉम्बैट ड्रेस सेलगा खुसु खुलाई मतिक साना पाइबे कदर तरागा मरिगा पुन्ना मखोई तरागा मंगारोम संगसिललगा केमसिगी संतरी ड्यूटी तारिबा कदर अदुबु ओवर पावर तौरगा माकना पाइरंबा नुमई मुनबगा लोइदना फाजिनदुना थमखि हाइदि केमसिदा तुवान तुवानबा बेरेक अहुम सुलै बेरेक सिंगसिगी मनुंगदना अतोपा कदर सिंग लैबिन हाइदि अदुबु KIO की कदर सिंग अदुना संतरी ड्यूटी तौरंबा कदर अदुबु खुदुम चलबा मतुंगदा बेरेक अहुमदा अहुमक्ता संगदुना मसिगी मनुंगदा लेरम केदर सिंगबु अपंग अपंगबा फिरोल सिजनदुना मोगचिंग लोइनमक पुनसिलगा लेंगहंदना थमखि हाइदि अदुगा डेजिग्नेटेड केम असिदा लैरिबा यूजी ग्रुप अहुंगी केदर सिंगी खुसुखुलाई सिंग थमलिबा आर्म्स कोर्ट संगसिंदुना मसिगी मनुंगदा असुबु उपुसिंग हापतुना थंबा नोंगय अमसुंग मरु सिंग मरक्तगी सिजनबा याखिगनि थाजबा पुनमक पुदुना सखिबना हाइदि KIO की कमांडर इन चीफ लुसिंगदुना लाखिबा मियोयसिंग अदुना सौराना तुंगान तुंगान नोंगय मकल कुनगा मंगारुंगा लोइनना नोंगय मरुसिंग पुखरे हाइना थाजनारि अदुमैनमक पुलिस की मेकेदिगिदि अकक्नबा नोंगय मसिंग लोइनना नोंगय मरुसिंगी सब साब मसिंग ऑफिशियल ओइना फंगबा लेथ्रि अदुमैनमक ngaranggi thawdu aduda pukhibasinggi manungda utlagi मेकेदिगी सेल्फ लोडिंग राइफल SLR ama maru ani 7.62 mm की पिस्तौल अमा नुमै मरु अमा यावना मैगजीन अमा .32 की पिस्तौल अनि मैगजीन अमा नुमै मरु अनि .8 mm की पिस्तौल अमा मरु अमा .65 की पिस्तौल अमा मरु अमा .9 mm की कंट्रीमेट पिस्तौल अमा मरु अमा AK-47 राइफल अमा मरु सामगा अमा लेथोड बॉम्ब अनि KNF-Z की माइकेदी की पुखिबसिंगना AK-56 राइफल अहुम मैगजीन अनि मरु कुंथ्रागतरे M16 की मैगजीन अनि मरु समनी के कुन लेडीज कार्बाइन की मरु तरागा मरी कार्बाइन मैगजीन अमा .303 राइफल अमा 7.62 की पिस्तौल अमा मरु मरी यावरिबा मैगजीन अमा मसुम USRA की मेकेदिगिना कार्बाइन की मैगजीन अनि मरु कुंथ्रागनि थोय सिंगल बैरल की मरी तरागनि थोय अमसुम 7.62 mm की नोंमै मरु सामगा कुनगतुक अमसुम टेलीस्कोप अमनि हाइदि अदुगा कैंप प्रोटेक्शन की धमक थंबा SLR ama magazine ama 7.62 mm की पिस्तौल ama नोंमै मरु अहुम यावबा मैगजीन ama सुपुबदि यावख्रे हाइदि पाउसिन मखाताना हाइबदि नोंमै अमसुम यामलबा मरु सिंग पुखिबा KIO की केदर सिंग अदुना मखोइना पाइरकपा सिजनबा यादरबा सिंगल बैरल नोंमै ama होंदोकलमदिगी पुलिसना रिकवर तौरे हाइदि अदुमैना ngaranggi थगदोसि थोखिबा मतमदा केम असिदा लैखिबा सुगी केदर मरि एदुगी मोबाइल फोन मरिदि मखोइना मुल्लगा पुबदि यावख्रे हाइदि यामलबा नोंमै अमसुम मरु सिंग असि नमदुना मुल्लबा मतुंगना मखोय अममगी खुदोंग साबा लौदुना थुना यांगना मफम अदु थादोक्तुना सटखि मखोय चतखरबा मतुंगना मखोयना मखो मुकुट पुंदुना थमलंबा केदर मरिगी मनुंगदिगी अमना पुनबदिगी नानथोकसरबा मतुंगदा ख्वाइदिगी नकना केमसिगी लैनरिबा किलोमीटर 2 रोम लापा सोंखौजौ खुलतान सेंदुना केमसिगी कमांडर थादोसिगी पाव नुंगाई तलपदा तमखि हाइदि थादोसिगी पाव फंबदिगी सुचांपुर डिस्ट्रिक्ट की पुलिस की ASP ना लुसिंग डिस्ट्रिक्ट पुलिस की टीम अहुमना
36AR gi C company gi captain Amit Kumar Misran lusung kem ani galoinana thagdok thokpam na sangsin nu yengsin khari adomena mo thagdok thokriba mafam Chuchampur district headquarter gi pung ohum gi lambi oibana combined team na sangsin nu thagdok thokpam yengsin ba galoinana numai Munduna pukiba singi khungulli na bohona khraba sunga sinumidang phawdadi mifami phun tokhiba gi paw amata lekhidre panma yabadi sugi designated KM da red tawduna yamlaba numai amasu maru sing pukhiba KIO gi commander in chief thangkhungam haukip allies Davidson allies parengkom se nipu apokwa lerkhau se haukip hairib Chuchampur gi Matizang copy kulgi miyesh Chuchampur police na lokhat tungan case nipan sene haiduna thawasigi mari district police asigi maikei gi makpu phaba ngamnabagi paw pirakpa miyoi da lupa lising yankhai gi seal gi mana pi gini haina lokthokpa lekhrabani maram asina ngarang gi thawdo sima KIO gi commander in chief gi mathakta district police na reward lokthoklubi pakhum moina satharakibra haibisisu circle kharadi hangnarakli sugi ayaba Thamnarakhiba apunba Cookie UG group singi masing kun ngamangani makhuigi manungda taragatre na Cookie National Organization KNO gi makhada yanaba si ngachi phawa thengthang naina sangdoktuna satnarakhiba galoinana atopa UG group nipana United People's Friends UPF ki makhada yanaba si thamnakhibane hari atopa paw madana mo lenga ki war on drug campaign karam tholagaba numai ulaga pharmacy da mayai ka bachinja oina sijinaba tablet piu yadi haiduna Scoril syrup thakluba kamano mafare Seministe CM Biren lusing muleng ana tangai padana tawdaba yaraktabadagi kumza Englishinga aniga taraga nipan hawdorakhiba war on drug campaign gi ani suba lanjang mai pangna sangsilaklingi gi serekta illegal drugs sing phagadaba police personnel singi maraktagi kharana puthok pusin toramadagi phagiba thagdok thokraba matungna mayai ka bachinja oina sijinaba tablet ama piu yade haiduna dongmai ulaga mayai ka bachinja ama oina sijinaba Scoril syrup ama namduna Thaktok lava kamano personal ama police na pharaga ma ki mathak case ma lokhatkre thagdo singrang numidang pung taret makhairom tarakpura Thobal district hospital gi gate mayukna bada leiba pharmacy ama thokibani pharmacy asi gi mapugi mamingna takhelamam Vidya Kumari se kunthraga natu mapurobe e lanchien maiti kawi Thobal athokpum khunawdagi nairi pharmacy asi da angobo masugi Bolero MN05A5525 to lakhiba miwe mana mayai ka Chinja oina sijinaba Zapis tablet pinanaba demand torkhibane hari tablet se pi yoira pharmacy sigi maikedi asiguma tablet asidi mei ka ba chinja oina su sijinaba nina laitri haina pi ki hari adobo miweduna pharmacy sigi manungna sanglalaga yoli bi hidak singi marak thamba Scoril syrup ama lauthuklaga thaktokhibane hari masida pharmacy gi maikedi gi mahakna thaktokiba syrup adu gi mamal pinana bhairubada nungwema puthuralaga onsinduna kaapnana bohona rakhibane hari thagdo sigi matana pharmacy gi maputa khilama Vidya Kumarina Thobal police station complaint report ama file dawdi gi miyedu fagale hari maki maming lunjangam lungdim se kuntragatre apokpa jamlun kawi Chuchampur district ki and Molhoi village tagin hari mak ani subo IRB gi rifleman edubo haujingna Thobal commando ATS tawduna leibani hari maki matakta police na case ma lokhat pagal loinana moral gi matung in law gi makhada phangpham tok serak phangana na bathabak lokhat le hain su pawus da makhata na su phungdorakle atopa paw madana nupi ga si baksang nambol PS ki manung sanma tidim lambi gi malom tuliyai ma awang gi ibudau pakhang bulai sang manakta matawkram na laikidabano khangdabu wakhalda mimanadra bisumanba Miyai salabi nupi amagi asiwak sangaran nungthil pung mari makhairam tarakpada lairam lahiri Nambol PS ki sirol amana haibada laikhidre bi nupi edu foot mangarung wangani masagi sei humfuga mangarungi miyoi oibida natana kusu ngawi mamai koidanai pok hobug loinana masam sangi mana khulle masum laibaki oi thangwa sarukta sambru ama thungi hairi mak masugi phiyek pa arang ba hapsat ama lilambag loinana od brown color gi phane ama setlami hairi kanagum singna mak putha si taraga mathugi nungthil pung ama phawgi manungna claim tawradravadi mari leinaba district magistrate gi ayaba lawraga mak ki haksang dispose tawkragani hairi thawdo sigi matangda unnecessary death ki case ma lokholaga laikhidrebi gi haksang rims ki medial sangna masa khangdokna ba thamli hainisu pawsida makhata na su phungdorakli loishilak poina pongna pham pawsi dige to papaw mana NCERT na Mughal gi para lakhok lisi kanglup khaidokpigi agenda ni historians NCERT National Council of Education Research and Training na textbook singdagi Mughal Empire ga mari leinaba chapter sing lauthoki ba syllabus gi miyam gi marakta kanglup khaidokpa madi party ama khakti gi agenda ne haina syllabus gi historians amasum educationalists sanigi yankai rom na yaning da phungokre syllabus gi masak na historians sing
Romila Thapar, Zayati Ghosh, Murudullah Mukherjee, Apurbanandan, Irfan Habib Amasum, Opinder Singhana Singhmana, NCRT na lawriba wareb asida yaningdaba phungdokpaga loinana khudakta wareb asi handokadabane haina demand tawduna signature campaign chatakre. Class 12 history ki textbook ki Mughal ga mari lainaba section singamadi Mahatma Gandhi hatkraba matungda RSS thingbaga mari lainaba paragraph khara lakthoknaba NCERT na lokhi wareb asi khudakta handokadabane haina historian singasina demand tawri. Amaramna university level ki ozagi organization oiriba democratic teachers frena WhatsApp University India ki school college amasum university sing maning tamna yosinana ayab piriba sina India ki democracy the sound akaiba piragane hena phungdorkli NCERT na phungdokpa matungina di school ki textbook sing da ahongmu leiriba kanagum amabu harau honana banatragan sawonana buhona banati haidi NCERT ki chief Dinesh Prasad Sakalini na phungdokibagi matungina school ki textbook sing da ahongbu leiriba si mapung fana expert sing ki advice matungina ni class khudima ki anauba lairik sing puthokliba si national education policy ki matungina ni masina foundation level su mapung fana hawdokibaga loinana thabak su loikhrabani Sakalani na hai ahongba si history gi lairik khaktadanati atopa subject sing da su mahairoi sing da piba pulum handhanba ahongba lekhre ahongba sing asi akhanaba mi kangluk khara thawdok matam natragana institution khara khaktadanati ahongba si yamna chawna tawbanati hawgiba sahidagi pangthorakpani covid laisana maram oiraga malem gi oina level khudimakta mahairoi sing lairik tamba phanglaktaba aduna ma ahongba si lairakpani COVID laisana maram oiraga leba sige madi malem gi honglakli ba phibam maside expert sing gi opinion star ba matungna mahairoi sing da piri ba polmasi handhana bi damak NCERT na warep lokhi benani su Sakalina phungdurakli adu hawjikuina di myam paw si matang sa lusinjarage masum myam puna no bab dir ngamina se